ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯌꯣꯛꯆꯕ ꯇꯦꯅꯋꯥ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯍꯅꯨꯕ ꯑꯃꯒ ꯍꯅꯨꯕꯤ ꯑꯃꯒ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯄꯥꯟꯗ ꯌꯨꯝ ꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯆꯥ ꯄꯣꯛꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯃꯔꯥꯏꯕꯛꯅ ꯇꯝꯕꯅꯤ ꯈꯟꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯃꯤꯟꯅꯔꯁꯤ ꯈꯟꯅꯗꯨꯅ ꯍꯟꯅꯨꯔꯕ ꯐꯥꯎꯕ ꯀꯅꯥꯃꯠꯇ ꯌꯦꯡꯅꯗꯅ ꯄꯨꯟꯁꯤ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯍꯅꯨꯕ ꯑꯁꯤꯅ ꯍꯅꯨꯕꯤ ꯌꯦꯡꯂꯒ ꯐꯥꯒꯤ ꯇꯧꯔꯛꯈꯤ꯫ "ꯑꯩ ꯑꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯤ ꯄꯥꯅꯣ! ꯑꯩꯅ ꯏꯄꯥꯟ ꯐꯔꯤꯉꯩꯗ ꯐꯖ ꯐꯖꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯍꯣ ꯇꯥꯗ ꯅꯪꯉꯣꯟꯗ ꯂꯩꯖꯈꯤ꯫ ꯃꯆꯥ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯅꯅꯕꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯕꯨ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯏꯗ" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤ ꯑꯗꯨ ꯍꯦꯛ ꯅꯣꯛꯊꯣꯛꯂꯛꯈꯤ꯫ ꯍꯅꯨꯕꯤꯅ ꯅꯣꯛꯄ ꯑꯗꯨꯗ ꯍꯅꯨꯕꯅ "ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯅ ꯅꯊ꯭ꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯕꯗꯤ? ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯗꯗꯨꯅ ꯅꯣꯛꯂꯤꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯅ "ꯍꯅꯨꯕ, ꯅꯪꯅ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯈꯣꯏꯔꯥꯡꯕ ꯄꯣꯛꯂꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯗꯔꯥ, ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡ ꯐꯪꯒꯗꯕ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯟꯕꯤꯔꯛꯇꯨꯅ ꯏꯃꯤꯠ ꯑꯁꯤꯗ ꯏꯆꯥ ꯑꯃꯇꯪ ꯎꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯗꯨꯅ ꯍꯟꯅ ꯍꯟꯅ ꯄꯨꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯖꯕꯗ ꯍꯅꯨꯕ ꯅꯪꯅ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯋꯥꯔꯦꯝ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯏꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯆꯔꯕꯗ ꯅꯍꯥꯛꯅ 'ꯐꯔꯦ, ꯅꯍꯥꯛ ꯀꯞꯂꯒꯅꯨ. ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯏꯆꯥ ꯂꯩꯌꯨ ꯇꯝꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ. ꯑꯗꯨꯅ ꯀꯥꯟꯅꯔꯔꯣꯏ. ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥ ꯁꯪꯅ ꯇꯦꯅꯋꯥ ꯑꯃꯇꯪ ꯌꯣꯛꯆꯔꯁꯤ' ꯍꯥꯏꯗꯨꯅ ꯇꯦꯅꯋꯥ ꯃꯆꯥ ꯑꯃ ꯍꯅꯨꯕ ꯅꯪꯅ ꯄꯨꯁꯤꯟꯕꯤꯔꯛꯇꯨꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯗꯨꯅ ꯃꯤꯔꯣꯟ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯄꯨ, ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯨꯅ ꯆꯥꯅ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯌꯣꯛꯆꯔꯤꯕ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯒꯅꯤ? ꯃꯆꯥ ꯐꯪꯒꯗꯕ ꯅꯨꯄꯤ ꯑꯃꯠꯇꯅꯁꯨ ꯅꯉꯣꯟꯗ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ. ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯊꯣꯏꯅ ꯈꯟꯕꯤꯔꯒꯅꯨ" ꯍꯥꯏꯖꯔꯛꯈꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯉꯥꯡꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯤꯕꯗꯨ ꯇꯥꯔꯒ ꯇꯦꯅꯋꯥ ꯑꯗꯨꯅ ꯈꯜꯂꯤ, "ꯑꯣꯟꯊꯣꯛꯄꯅꯤꯗ! ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯑꯣꯏꯔꯕ ꯑꯍꯟ ꯑꯅꯤ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯍꯟ ꯑꯅꯤ ꯑꯁꯤ ꯁꯤꯕ ꯇꯥꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯒꯅꯤ?" ꯑꯁꯨꯝ ꯈꯟꯗꯨꯅ ꯇꯦꯅꯋꯥꯗꯨ ꯀꯞꯆꯔꯤ꯫ ꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯎꯔꯒ ꯍꯅꯨꯕꯤ ꯃꯃꯥ ꯑꯗꯨꯅ "ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯔꯤ ꯑꯃꯠꯇꯁꯨ ꯆꯥꯗꯦ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯇꯅ ꯂꯩꯔꯤꯕꯁꯤꯕꯨ? ꯏꯃꯥꯅ ꯍꯪꯕ ꯐꯥꯎꯕ ꯅꯪꯅ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯨ ꯅꯪꯅ ꯅꯄꯥ ꯅꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯗ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯕꯒꯦ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯍꯥꯏꯌꯨꯒꯕ! ꯏꯆꯥꯅ ꯄꯦꯟꯗ꯭ꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯅꯄꯥ ꯄꯟꯊꯧ ꯑꯣꯏꯕ ꯃꯉꯣꯟꯗ ꯏꯃꯥꯅ ꯄꯥꯎꯗꯝꯖꯔꯒ ꯏꯆꯥꯒꯤ ꯅꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤ ꯃꯃꯥ ꯑꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯁꯣꯟꯖꯔꯛꯈꯤ꯫ "ꯍꯦ ꯅꯣꯡꯗꯝꯕ ꯀꯧꯕ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯁꯨꯛ ꯃꯄꯣꯛ ꯊꯤꯕ ꯅꯣꯡꯗꯝ ꯑꯁꯤꯕꯨ ꯅꯅꯥ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯇ ꯇꯝꯕꯤꯔꯝꯂꯤꯕꯅꯣ" ꯍꯥꯏꯔꯒ ꯍꯅꯨꯕꯤ ꯃꯃꯥ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯃꯆꯥ ꯇꯦꯅꯋꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ, ꯅꯪꯅ ꯅꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯆꯥꯗ ꯊꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯨ ꯏꯆꯥꯅ ꯆꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯆꯥꯗꯅ ꯁꯤꯔꯒꯅꯤ" ꯍꯥꯏꯗꯨꯅ ꯇꯦꯅꯋꯥ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯅꯨꯕ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯀꯞꯅꯔꯤꯕ ꯑꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯀꯔꯤ ꯃꯔꯝꯒꯤꯅꯣ?
namana sana na puning nungsina kaminaribadu hangjarakhi. Wadu targa hanubidu pakhum pibagi mahutta hana tiang thaduna kappa henjelakhi. Maduda hanubadusu mama masagi maphamdagi pakhum amata phangdrabada mama masabu yenglaga kappa horakle. Hanuraba matam asida aina karisuna khogi nating pangba ngamlaroi khanduna namana sana aina hangba pakhum amata pidana leiriba natra. Asum hairaga hanuba kappa horakle. Hanubana kamna makha tana hairakhi. Aibu nungsiba watpadagi pakhum pidriba natra. Nakhogi aningba pambadu ipana piba ngamlaroi khanduna namana sana haidoktriba natra. Pare, ai asina khogi naning thunganba ngamdraba misak amani. Aduna aigi nupigi amadi isagi maning thunganba ngamdrabani pa aina amu hana hingduna leirubagi kanaba karisu leiraroi. Aduna aihak khudak asimaktada turengi singda songthaduna thawai asi thadokrage hairaga hanuba mamai onduna satpa horakli. Matamaduda tenawa aduna hanuba mapabu yenglaga mamitiki pirangna arat palaitana sintharaga kaujarakhi. Ipa ibungo nungsiba nasana haijaba si amukta tabikho. Nanay nasadi useki mapokta poklubana ipa imanigi naning thunganba ngamlaroidabana amuk isinjak sarudana wangangduna leirubagi kanadre khalubadagi. Wangang thoktana imana hangba khubnana laijai singphawba thakraroi. Mapa mamagi ningba thunganba ngamlaroidaba mapokni khanjarubadagi ima ipana hangbiba khumkhidabagi nanay nasa useki mapokta pokluraba gyan yaudraba nasabu ngakpiyu. Nasagi iran ngakpiraba matungda nasana khalluriba wafam bumnamag ima pabung anigi nafhamda sithaba tawdana tabjarage haijarakhi. Tenawagi wadu taraga hanubadu makong thangduna satpa ngamdaduna amuk kamna mama masana lairiba mafam aduda sangsilaktuna kamna hairakhi. Hayu ipagi bungo isana kari maram laiduna namana hangbada khumdribano. Namana kari akaiba ngangluduna isana sauribano. Nangi pendaba wafam adumatang taraga ipa nakhogi nating pangba ngamdrabaidi taiba ngasi thadokduna satkrage hairakhi. Mapa hanuba aduna mamitege aratpa laitana sinthariba pidu yengjaraga tenawa adu mapuni nungsina mapa mama anibu yengjaraga pirangna aratpa laitana sintharaga haijarakhi. Ima pabungna puning nungsina sanabikhiba wafamsing adu nasa laibak thiba aina tajarubadagi nasa aidi useki mapokta poklubana pabung imana karigumba matam amada nam sonba tarabadi karamna pabung imagi seba tawgadoribano khalure. Taibangda jiba oina pokluraba aina apokpa mapa mamagi seba tawba ngamdaba jiba oina poklugadobagi saruk matik chadraba aidi karimata chada thaktana sikhibana hena pharagani khalubadagi nasa karimata chada thaktana sikhrage khalure. Useki mapokta pokluraba gyan yaudraba nasa aibu ipa imani mangna amukta ipaba singakpiyu. Natrabadi handaki mapoksu useki jatta pokle. Hayamuki mapoksu masidagi hena tonba mapok amada pokluba tari hairakpa wafam adu hanuba hanubi ani aduna taraga mapuning yamna nungsirakduna kamna tenawa yenglaga hairakhi. Ipagi bungo nungsiba aikhoi amuk hana isagi thamoi sokadaba wafam amata ngangkhraroi. Isana haiba khudimak napa nama oiba aikhoi anina naning thungnaba honagani hairaga tenawa adubu yenglaga makhoi animak mathamoi puba ngamdana nong khungbagum kanna kaplagle. Mata waduda tenawa aduna mapa mama anibu yengjaraga haijarakhi. Nasana pabung amasung imagi nafhamda wafam abatang hangkatsaki. Masimatang ima pabung na yabiyu. Wadu taraga hanuba hanubi anina hayu isana kari pamlibano namana pa oibai khuyani da hairabada tenawa aduna
Ipa imanina nungaitriba ahan oisilagtuna isasu phangjadre. Madugi mathakta siba matamda puthokpinaba leraroi khanaduna awabagi masak oiduna nungti numit khudingi kapnaribadu nasagi thamoide yamna nungaijati. Maram asina ima pabung anigi sidanaba lambi kari leibage haibadu muni singna lai ningduna leiriba mafam singda nasana satuna thijarunaba nasabu pona sidagi thadokpiduna matam kharadang ima pabunggi naktagi thadokduna sasarukige. Makoigi mafamdagi asengba sida yai nada yai haiba hidak adu khanglaba matungda aihak ima pabunggi nakta amuk hanjaraktuna pabung amasung imagi seba taujarakige. Masimatang singnaba yauduna pabung imana nanaida sanbiduna pinabiyo haijarakhi. Tena wagi wadu taraga hanuba hanubi ani adu mapungning hena nungsirak kablakle. Makoy anina kapna tena wa yenglaga ipagi ibungo imagi ibungo isana ngasi hairagriba wafam asi napa nama oiba aikoy anina tajaraga napa nama oiba aikoygi thamoy asi puba ngamjadre. Nahakpu aikoy anina isa oina phangjariba aikoy anisi kayada mapok phakrabano. Nahakna napa nama aikoybu asuki matik nungsibi haiba khangle. Aduna isana haiba aikoy anina yarabani haiduna tenawa adubu pona adudagi thadokpire. Tenawa mapa mama anina piba sinjak sing adu mapuk thanna saraga mahak muni singi lai ningpham thiduna paiba horakle. Tenawa na khali muni singdi pumna mukpu khangba ngambani aduna ipa ima ahan oiraba anibu matau karam tauraga sidaba yaba boramatang nirage khanduna tenawana muni singna leiriba mafamda pairakle. Mana munigi saranda sangjatuna khurumjarakle. Muni aduna tenawana hairibo pham adu taraga hairai. He nungsiraba gyal leiraba tenawa nangna hangliba bora adudi taibang jiba kanana phangba yadraba borni. Aduna nangna madu nattaba borama khalu. Taibangdi pokpu poklurabadi soidana nongmadi siba tabani. Aduna nongdambagi khusema si thugaiba tagani. Aisu nangna napa nama anibu nungsijariba adugi wari taraga ithamoisi puba ngamjadi. Aduna aina khangbada wari amadi taki. Masibu nangna pangthokpa ngamlabadi soidana nangi hanuraba napa nama animag amuk hana naha oiraktuna soidana macha dhara panba haibadu oiragani hairakhi. Munigi wadu taraga tenawa aduna munibu amuk hana khurumjaraga hairakhi. Gurudev takpigadoriba wafam adubu kayam luba wafamno nanaina pangthoksaba ngamloidaba wafam oirabra. Adu moinamak nanaigonda wafam adu khanganbiyu. Ipa ima ani adugi maning thungadaba leirabadi nanaigi thawai asi thadokpa tarabasu nanaigi pendaba karisu leijadre. Tenawagi wadu taraga munina hanglakhi. Nangna namanapa anibu asuki matik nungsi haibasi aina khangi. Adubu taugaduriba thabak adu araiba amadi oidaba. Maduda aina haidabani. Adubu nangi thamoida singnaba laitana arepa wakhalna puning sangna hairabani na hairagi. Muni oiba aikoina tabada sorarengi ambapur kauba haikuanda pali haiba haina adubu hektuna puraklaga madubu napa nama ani aduda pijaba ngamlabadi makoyanemak anauba mapok ama pokpagum sahi tara mangagi pakhang leisabi oiduna inau nauna mapok amuk haugani. Asumna ahan oirakpa matam singda hai adubu hek sarabadi amuk naha onthoktuna sidaba haibadu oigadoribani. Adubu hairiba hainau adudi sorarengi haisangba morokot kauba aduna kanaguma jiba matana sokpa ngamdanaba haiduna lang khanduna thami hai. Madubu nangna matau karamna ngamgadagi haibadudi nangna khanjaro hairakhi. Tenawa adu munigi wadu taraga mahak munibu khurumjaraga
asum paiduna mapang thiba horakli. Mana mapang thirakpada nongmadi laibak phabadagi tenawa laisabi ama thengnare. Mahak mapungning yamna nungaijarami. Tenawa laba aduna tenawa amomadubu yengjaraga hangjarakhi. Ibema naitom tabi nahakpu kari maramgi mayamgi marakti yaudribano. Nangna nadom tarak lairibasigi maram nabungda takpiba yagadra. Yarabadi nabungda singnadana takpiyuba haijarakhi. Tenawa labagi wado taraga tenawa laisabi aduna tabi utada. Nasan oibiyaina tenawa sanggu marakta tindribasi. Makoi mayamadugi manungda lamhenba masa lairaba makoina aibu makoigi loinabi oiragi hekta hairei. Madudaina haijai aidi nupi angang lairabani pagi seba tauba ngamjaroi hairabada. Makoi mayamaduna nahak lamhen maliyaduna aikoi mayamgi marakti yauba yaroi haiduna naitom tantoktuna thambiribani. Wadu tabada tenawa labaduna haijarakhi. Isangi wasi tabada ipuning ngasi yamna nungsirei hairabada tenawa laisabi aduna tadabu nupi angang laibirabra hangjarakhi. Tenawa labaduna ibema aidi yum panjadri. Aigi ipa imanimak ahan oisilaktuna sibagi matam oisilakle khanduna numit khuding mapuning nungsina ngangna saknaribadu nabungna tajabada nabungi thamoi asi awaba khangba ngamdaduna akhangba munisingda sidanaba lambi amatang takpiu haina hangatcharubada munising aduna takpirakpada Soraren kauba lai adugi Ambapur kauba haikunda paliba amritagi masak oiraba he adubu hekluraga pijarabadi soidana napanamanidu sahi tara mangagi naha olakani. Asumna ahan oirakpa matamda sarabadi naha tatana oiraktuna sidaba haibadu oigadoribani haibirakhi. Munigi wadu taraga nabungna satminanaba ipanga matang thijarakpani. Maduda tenawa laisabi aduna ibungna takpiriba pakhang asengbani haibiba aduna chumba oirabadi nasan aihak ibungi khongloi oijagi awaba kaya mayoknajagi hairakhi. Tenawa laisabi adugi wadu taraga tenawa laba aduna hare ibema nangnabu nabungbu nungsibiba lairabadi ibungidi laibak phaba haibadu oigadoribani. Aduga makha tana aikhoi ani luhongbadi aikhoi ani na satkadoriba thabak asi pangthoklaba matungda ipa imagi mamangda luhongduna laiminasi. Housing makidi guru sige seba asi pangthoktribana aikhoi ani luhongkhigumsi. Tenawa labagi waduda tenawa laisabiduna tenawa laba adubu mathamoi sengbani pani khanjaduna nungsina yengjaraga tamo nasanbu punchi chupa thadok piganu haijaraga tenawa labagi machina aduda chupsarakhi. Maduda tenawa laba aduna sunungsina tenawa laisabigi machinbu chupikhi. Makoi ani tenawa kana taklamdana soraren yongnaba paiminarakli. Asumna sada thaktana pairakpana hairiba mafam adu yaurabada makoi ani na haiko nadudagi amunba hai hektuna saraba matungda hairiba hai laifam mafam adu koina paiduna thirakpada mafam amada Swararenda laiba laigi tenawa sangu ma thengnare. Makoi ani su mayamadugi marakta paisinduna tinnare. Maduda tenawa labaduna hairakhi. Marupsa aikoina laing thogi bonasi ipu morokot kauba sina sangli bahikona dudi nongmata su thengnadi. Matau karabna mafam adu khangani. Mana sangli bahikona duda pan bahaya du busaba phanglabadi. Aikhoi khudimak naha ngakta oiduna leigadoribani hai. Maramasi laibana laining thong mathanta saduna ngasi phauba soraren kauba laining thong mana ahan oisindribani hainai. Aikhoi mayam sangduna mafam adu thiraga hai amamam tang saba phanglabadi aikhoi khudingmak naha ngakta oiduna laining thong magum leigadoribani. Magi wadu taraga tenawa ahan singaduna hairei. Hairiba bona dubudi aikhoi khangi adubu hairiba bona dudi ipu morokona aying nungtin sangduna lai
ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯃꯥꯅ ꯂꯥꯡ ꯈꯟꯗꯨꯅ ꯁꯥ ꯎꯆꯦꯛ ꯑꯃꯠꯇ ꯆꯪꯍꯟꯗꯅ ꯊꯝꯂꯤꯕꯅꯤ꯫ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯇꯦꯅꯋꯥ ꯂꯥꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯍꯩ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯆꯥꯒꯅꯤ? ꯈꯟꯅꯔꯛꯂꯕꯗ ꯂꯧꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯕ ꯇꯦꯅꯋꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯗ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯅꯋꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯨ ꯃꯣꯔꯣꯀꯣꯅ ꯈꯜꯂꯤꯕ ꯂꯥꯡ ꯑꯁꯤ ꯑꯍꯤꯡ ꯑꯍꯤꯡꯗꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯥꯅ ꯂꯥꯡ ꯈꯟꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯨꯞꯇꯨꯅ ꯎꯗꯅꯕ ꯎꯅꯥꯂꯛꯇ ꯂꯩꯔꯁꯤ꯫ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯄꯨꯛ ꯊꯟꯅ ꯍꯥꯏꯔꯤꯕ ꯍꯩꯗꯨ ꯆꯥꯔꯁꯤ꯫ ꯅꯣꯡꯉꯥꯜꯂꯕꯗꯤ ꯏꯄꯨꯗꯨ ꯑꯌꯨꯛ ꯂꯥꯛꯇꯨꯅ ꯂꯥꯡꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯃꯥꯅ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯥꯔꯒꯅꯤ꯫ ꯃꯗꯨ ꯊꯣꯛꯇꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯀꯥꯎꯕꯤꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯂꯥꯛꯂꯦ ꯈꯪꯕꯒ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯁꯤꯕꯒꯤ ꯃꯑꯣꯡꯗ ꯏꯃꯤꯠꯁꯤꯡ ꯑꯁꯤ ꯍꯪꯒꯠꯅ ꯑꯣꯟꯈꯠꯇꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯂꯥꯡ ꯈꯣꯝꯖꯤꯟꯗꯨꯅ ꯃꯍꯥꯄꯥꯄꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯔꯦꯗꯣ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯆꯥꯒꯗꯕ ꯍꯩ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯆꯥꯔꯨꯕꯒꯤ ꯗꯣꯁꯅ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯕꯨ ꯂꯥꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯩꯄꯥꯛꯇ ꯊꯥꯗꯔꯛꯀꯅꯤ꯫ ꯄꯨꯝꯅꯃꯛꯇꯨ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕ ꯀꯥꯟꯗ ꯑꯩꯅ ꯄꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯁꯤ꯫ ꯍꯟꯗꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯍꯧꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯟꯅ ꯇꯧꯕꯗ ꯁꯤꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯁꯤꯕ ꯀꯤꯗꯕ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡ ꯏꯟꯒꯗꯕ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯁꯤꯔꯕꯁꯨ ꯆꯪꯂꯕꯁꯨ ꯂꯥꯏꯕꯛ ꯌꯦꯡꯂꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯦꯅꯋꯥ ꯁꯪꯒꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯆꯤꯠꯊꯕ ꯇꯧꯗꯅ ꯌꯥꯎꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯅꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯂꯩꯅꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯌꯧꯔꯕꯗ ꯃꯣꯔꯣꯀꯣꯠ ꯀꯧꯕ ꯁꯣꯔꯥꯔꯦꯟꯒꯤ ꯍꯩꯀꯣꯜ ꯁꯪꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯂꯥꯡ ꯑꯗꯨ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯣꯔꯣꯀꯣꯠ ꯏꯄꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯍꯩ ꯑꯗꯨꯕꯨ ꯑꯃꯨꯟꯕ ꯐꯖꯕ ꯈꯟꯗꯨꯅ ꯆꯥꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯄꯥꯜꯂꯤꯕ ꯍꯩꯁꯤꯡꯗꯨ ꯆꯥꯗꯨꯅ ꯂꯩꯔꯦ꯫ ꯍꯩꯁꯤꯡꯗꯨ ꯑꯃꯨꯟꯕ ꯐꯖꯕꯁꯤꯡꯗꯨ ꯇꯦꯅꯋꯥꯒꯤ ꯃꯆꯤꯟꯅ ꯁꯣꯛꯄꯗ ꯑꯌꯥꯝꯕ ꯂꯩꯕꯥꯛꯇ ꯀꯦꯟꯗꯨꯅ ꯇꯥꯔꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯅꯋꯥ ꯂꯥꯕ ꯑꯗꯨꯅ ꯐꯖꯕ ꯑꯃꯨꯟꯕ ꯍꯩ ꯑꯃ ꯃꯌꯥꯅ ꯆꯤꯛꯂꯒ ꯃꯥꯒꯤ ꯇꯦꯅꯋꯥ ꯑꯃꯣꯝ ꯑꯗꯨꯒ ꯅꯛꯅꯅ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯄꯨ ꯃꯣꯔꯣꯀꯣꯠꯀꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯅꯋꯥ ꯂꯥꯕꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯡꯕ ꯌꯥꯗ꯭ꯔꯦ, ꯑꯁꯤꯕ ꯁꯥꯁꯤꯟꯅꯔꯣ, ꯍꯧꯖꯤꯛ ꯏꯄꯨ ꯂꯥꯛꯂꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯝ ꯍꯦꯟꯗꯨꯅ ꯈꯣꯡꯂꯛꯄ ꯊꯣꯛꯂꯕꯗꯤ ꯏꯄꯨ ꯃꯣꯔꯣꯀꯣꯠꯀꯤ ꯈꯨꯕꯥꯛꯇ ꯊꯋꯥꯏ ꯊꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯆꯤꯟꯗ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯃ ꯀꯟꯅ ꯆꯤꯛꯂꯒ ꯃꯃꯤꯠ ꯑꯣꯟꯈꯠꯇꯨꯅ ꯑꯁꯤꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯌꯦꯡꯂꯒ ꯇꯦꯅꯋꯥ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯂꯣꯏꯅ ꯑꯁꯤꯕ ꯁꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨ ꯃꯣꯔꯣꯀꯣꯠ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨ ꯎꯔꯒ, ꯃꯍꯥꯄꯥꯄꯤꯁꯤꯡ, ꯅꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧ ꯈꯛꯇ ꯆꯥꯒꯗꯕ ꯍꯩ ꯑꯁꯤꯕꯨ ꯅꯈꯣꯏ ꯁꯪꯒꯨ ꯑꯃꯅ ꯆꯥꯗꯨꯅ ꯃꯥꯡꯍꯜꯂꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯔꯦꯗꯣ ꯍꯥꯏꯗꯨꯅ ꯂꯥꯡ ꯑꯗꯨ ꯈꯣꯝꯖꯤꯟꯗꯨꯅ ꯂꯥꯡꯗꯒꯤ ꯑꯁꯤꯕ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯊꯛꯇ ꯍꯦꯛ ꯍꯦꯛ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯡꯗꯒꯤ ꯇꯦꯅꯋꯥ ꯑꯁꯤꯕ ꯂꯧꯊꯣꯛꯄ ꯑꯁꯤꯗ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯅꯋꯥꯗꯨꯅ ꯁꯤꯔꯕ ꯐꯥꯎꯕ ꯃꯆꯤꯟꯗ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯃ ꯀꯟꯅ ꯆꯤꯛꯂꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯏꯄꯨ ꯃꯣꯔꯣꯀꯣꯠꯅ ꯍꯥꯏꯔꯛꯈꯤ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯁꯤꯔꯕ ꯐꯥꯎꯕ ꯀꯌꯥꯗ ꯄꯥꯝꯅ ꯍꯩ ꯑꯁꯤꯕꯨ ꯃꯌꯥꯗ ꯆꯤꯛꯇꯨꯅ ꯁꯤꯕ ꯉꯝꯃꯤ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯨꯝ ꯁꯣꯟꯗꯨꯅ ꯃꯥꯕꯨ ꯂꯥꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯩꯕꯥꯛꯇ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯂꯧꯊꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯄ ꯂꯣꯏꯔꯕꯗ ꯂꯥꯡꯗ ꯇꯦꯅꯋꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯃꯣꯔꯣꯀꯣꯠꯅ ꯂꯥꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯅꯋꯥꯅ ꯇꯦꯠ ꯇꯦꯠ ꯍꯥꯏꯅ ꯑꯍꯨꯝꯂꯛꯇꯪ ꯄꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯕꯗ ꯇꯦꯅꯋꯥ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇꯗ ꯍꯧꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯃꯣꯔꯣꯀꯣꯠ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏ ꯍꯥꯏ, ꯑꯩꯕꯨ ꯍꯩ ꯁꯤꯡꯕꯅꯤ ꯈꯟꯗꯨꯅ ꯍꯩꯀꯣꯜ ꯁꯪꯍꯟꯕ ꯑꯁꯤꯗꯤ
ꯀꯔꯤꯁꯨ ꯂꯩꯇꯕ ꯇꯦꯅꯋꯥꯁꯤꯡꯅ ꯍꯦꯟꯅ ꯁꯤꯡꯂꯝꯂꯦ ꯍꯥꯏꯔꯒ ꯃꯣꯔꯣꯀꯣꯠ ꯍꯩꯁꯪꯕꯗꯨ ꯂꯩꯍꯧꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯦꯅꯋꯥ ꯃꯌꯥꯝ ꯑꯗꯨ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯎꯒꯤ ꯎꯁꯥꯁꯤꯡꯗ ꯇꯣꯡꯂꯒ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯅꯋꯥꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, "ꯃꯔꯨꯞ ꯄꯨꯝꯅꯃꯛ ꯂꯩꯕꯤꯍꯧꯔꯣ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯐꯝꯗ ꯍꯟꯖꯈ꯭ꯔꯒꯦ" ꯍꯥꯏꯔꯛꯂꯕꯗ ꯇꯦꯅꯋꯥ ꯑꯃꯅ ꯍꯪꯂꯛꯈꯤ, "ꯃꯔꯨꯞ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏ ꯇꯥꯟꯅ ꯄꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯀꯥꯁ ꯑꯁꯤꯗꯗꯤ ꯁꯣꯔꯥꯔꯦꯟ ꯀꯧꯕ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯍꯩꯀꯣꯜ ꯑꯁꯤ ꯅꯠꯇꯅ ꯀꯔꯝꯕ ꯍꯩꯀꯣꯜ ꯂꯩꯔꯤꯕꯒꯦ? ꯑꯗꯨꯒ ꯑꯃꯅ ꯃꯔꯨꯞꯅ ꯅꯌꯥꯅ ꯆꯤꯛꯇꯨꯅ ꯄꯨꯒꯗꯧꯔꯤꯕ ꯍꯩ ꯑꯗꯨꯅ ꯀꯅꯥꯅ ꯆꯥꯅꯕ ꯄꯨꯒꯗꯧꯔꯤꯕꯅꯣ?" ꯍꯪꯂꯛꯂꯕꯗ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯅꯋꯥꯗꯨꯅ ꯈꯨꯝꯖꯔꯛꯈꯤ, "ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯁꯔꯒꯒꯤ ꯇꯦꯅꯋꯥ ꯅꯠꯆꯗꯦ, ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯖꯕ ꯇꯦꯅꯋꯥꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯏꯄꯥ ꯏꯃꯥ ꯑꯅꯤꯗꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯤꯕꯒꯤ ꯃꯔꯝꯗ ꯍꯦꯛ ꯍꯦꯛ ꯉꯥꯡꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯑꯩꯅ ꯁꯤꯗꯅꯕ ꯀꯔꯝꯕ ꯎꯄꯥꯏ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯨꯅꯤꯁꯤꯡꯒꯤ ꯃꯐꯝꯗ ꯍꯪꯖꯕꯗ ꯃꯨꯅꯤꯁꯤꯡ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯏ, ꯁꯣꯔꯥꯔꯦꯟꯒꯤ ꯍꯩꯀꯣꯜꯗ ꯄꯥꯟꯕ ꯍꯩꯅꯧ ꯑꯗꯨ ꯄꯤꯖꯔꯕꯗꯤ ꯁꯣꯏꯗꯅ ꯆꯍꯤ 15ꯒꯤ ꯅꯍꯥ ꯑꯣꯟꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯍꯥ ꯑꯣꯜꯂꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯩ ꯑꯃꯇꯪ ꯂꯧꯖꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯃꯨꯅꯤꯅ ꯇꯥꯛꯄꯤꯔꯛꯄ ꯋꯥꯐꯝꯗꯨ ꯁꯣꯏ ꯁꯣꯏꯗꯦ ꯍꯥꯏꯕꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯍꯩ ꯑꯁꯤ ꯏꯄꯨꯛ ꯊꯟꯅ ꯆꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯍꯥ ꯑꯣꯏꯅ ꯂꯩꯔꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯇꯦꯅꯋꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯣꯏꯅꯦꯍꯦ, ꯃꯣꯔꯣꯀꯣꯠꯀꯤ ꯍꯩ ꯆꯥꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯗꯨꯅ ꯌꯥꯎꯔꯝꯕꯁꯤꯡ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯄꯥꯈꯪ ꯉꯥꯛꯇ ꯑꯣꯟꯈ꯭ꯔꯦ꯫ ꯀꯔꯝ ꯇꯧꯔꯤꯕ ꯃꯑꯣꯡꯅꯣ? ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯔꯦ ꯁꯣꯔꯥꯔꯦꯟ ꯀꯧꯕ ꯒꯨꯔꯨꯅ ꯆꯍꯤ 1000 ꯀꯌꯥ ꯁꯨꯔꯕꯁꯨ ꯅꯍꯥꯗ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯃꯍꯥꯛꯅ ꯃꯆꯥ ꯃꯅꯥꯏꯁꯤꯡꯗꯗꯤ ꯑꯃꯠꯇ ꯄꯤꯖꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯃꯊꯟꯇ ꯅꯍꯥ ꯑꯣꯏꯅꯤꯡꯕ, ꯃꯌꯥꯝꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯗꯨꯅ ꯇꯧꯔꯤꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯍꯥꯟꯅꯗꯤ ꯑꯍꯟ ꯑꯣꯏꯔꯝꯕ, ꯉꯔꯥꯡ ꯍꯩ ꯆꯥꯔꯨꯕꯗꯒꯤ ꯅꯍꯥ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯇꯦꯅꯋꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯔꯨꯞ, ꯑꯩꯅ ꯇꯥꯖꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩ꯫ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯥꯗ ꯌꯥꯏ ꯁꯤꯗ ꯌꯥꯏ ꯀꯧꯕ ꯍꯤꯗꯥꯛ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯄꯥꯝꯕꯤ ꯑꯗꯨ ꯊꯤꯕꯤꯔꯒ ꯑꯍꯟ ꯑꯣꯏꯔꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯄꯤꯖꯔꯕꯗꯤ ꯁꯣꯏꯗꯅ ꯎꯄꯥꯏ ꯑꯣꯏꯒꯅꯤ ꯈꯟꯖꯩ." ꯃꯗꯨꯗ ꯍꯅꯨꯕꯤꯒꯤ ꯇꯦꯅꯋꯥ ꯑꯗꯨꯅ "ꯃꯔꯨꯞ, ꯃꯗꯨꯗꯤ ꯀꯔꯝꯕ ꯖꯤꯕꯗ ꯍꯪꯂꯒ ꯈꯪꯒꯅꯤ?" ꯍꯥꯏꯔꯛꯂꯕꯗ ꯇꯦꯅꯋꯥ ꯑꯗꯨꯅ, "ꯃꯔꯨꯞ, ꯑꯩꯅ ꯇꯥꯖꯕꯗ ꯎꯁꯨꯛ ꯀꯧꯕ ꯎꯆꯦꯛ ꯑꯗꯨꯗ ꯍꯪꯂꯕꯗꯤ ꯁꯣꯏꯗꯅ ꯃꯔꯝ ꯈꯪꯒꯅꯤ" ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯅꯋꯥꯒ ꯂꯣꯏꯅꯔꯛꯄ ꯇꯦꯅꯋꯥ ꯑꯃꯣꯝ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯊꯤꯕꯨ ꯊꯤꯔꯕꯗꯤ ꯃꯔꯝꯁꯤꯡ ꯑꯁꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯗ ꯍꯦꯛꯇ ꯂꯩꯔꯝꯕ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯀꯥꯎꯗꯅꯕ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯦꯅꯋꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯥꯏꯊꯔꯛꯂꯦ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫